चिंतम हॉरर स्टोरी ना ताबिरिबा मियामबु तरामनो ओखरे नसीसु मियामगिदमक्ता नुंगाइरबा हॉरर स्टोरी अमखक पुदुना लाखरे वारी असिगी ममिंगदी अमाइबी नुपी मचा अदुगी थवाइना हाइना मिंगथोले वारी असिगाई मनुंगदा नुंगाइतबा फजदबा वहाई वता खरा यावरबसु मियामना ngakpikhro adudi miyamda nungairaba horror story se liba haurage Sasimalaga binakado mukoy kulki kaithen macha adudan midang wairam duda manamasing miyama yon kreaduga wari susanaye Sasimalana haye Aima karino ni hetauri basibo mi ama hat basibu krisu laitrene tha ani khaktang yenda leiraga yabra khangdene MLA gi manaw nupa do thadura khre haye mayam wa wa haine khrene hoine hey ai sutai ne mi na ngang na bdo karino ne mama macha kari su sangal laite haidun yam no sitaba su malini achau asang gi macha sing na phattaba thabak tawbagi di nandi pi dabra karino khangte ni micham na mi halurabdi mapunchi chu pa adum yenda thamkhre haina basu tai aduga मंत्री की मचा MLA की मचा ना मी हाथ रबदी नंबर 4 करबार तौरबसु अदुम येंदगी थादोर खरेनी करीनु खंते खोय गे लेबाक से लाइरबा खोय लोइना सीख्रगा ना खनबन खोय खक्ता अदुम हिंहौरो हाइरबदी मखोय नुंगाइ रोइने क्रिसु आइना ने सीखिबा नुपी मचा अदुगी ममा ओइरमददना तौबनेबको आइना ओइरमलबदी को थांग सुरी अमा लोना बेगता हापलगा चटलगा माबुसुने अमुक्तंग थिनगदबुने अदुगा नुंगाइब्रा येंगो हाइगदबुने आइबुसुने हाटके हालो अदुगा येंदा थमगे धमो क्रिसु किबिदबने आयोरबदी होइने अदुनीनी नुमिदांग वाइरम से करिनो खंगदेदा पोछु अमतंग सिटे नोंसु थिकली अदुम चुदुना लैख्रे कांग नमरो लमा चिकपने ए इबेमा कांग हाइरगा आई करिनो अमा निंसिंगलख्रेने पृथ्वी सिदने ख्वाइदगी फाबा इसै सक्पदो कनानो खंगब्रा ए अदुदि करमना खंगदौरिबा खंगदेना ओ कांग ने कांग ए करमना कांगना ख्वाइदगी फाबा इसै सक्पा ओइब्राने हाइमा नंगा आइकना ngसाइदगी खुबाक दुम खुपसे कांग ने इसै सक्पगी नत्रो कांग ने वेंग 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 इसै सक्पगी नत्रो इमानीना पोप पोप थादुना खुबाक दुम खुबसे असुमना मखोय अनि दो अदुम नोकना वारी साये नोंगमगी नुमितनी थेंगलापा नुमिदांगी पुंग 12 बरो तारसिलकद्रबा अदुदा टाइगर दो मखुत्ता मागी लाइसेंस गन रिवॉल्वर दो पाइदुना मागी मियामबा MLA दो मागी तुम्फम कादा चंगलख्रे अदुगा तसौ थोंग हांग्रो हाइदुना हाउदो ए मतै मना थोंग हांगे ए करिनो ने खुत्ता सुनुंगमै पाइरगा थेंगलबा मतमसिदा mayambanasu haye karino kaidawrage nangbo thenglaba matamsida kari tawrage hangpada tiger na haye tamo nupi ama kaptana adom ahing khudingi khoigi sida leibase shanti balagi thawai na soitna akoibu ki hanpane ai khange tamo gai taimabu karimata ta da bro akoidi ta de ni karino ne amta ta di ni tachau gine sipai sing sida hai khro hep ubagane karigumba thawai ama hep satpa kappa tabagane nongmaido podrok kap khro hayuni kariwanu ne tiger nangge haktak ta aisi mathangi boti soitana kara roini ahing tuda nongmaido porok kap labdi miyam singsi pakhatloidro pakhatlabdi aibu thina ngang loidro karigi nongmai kapnoni sarkar na su सिपाही सिंह पीब नोंमै सिंसे मरम चादना पंकाप त काप याब नतीनी चाचौना नोंमै काप याद्रबदी आइगी लाइसेंस गन सिना आइना ओइना पंकाप त कापकनी आइदी अहिंका अमा त तुम याद्रेने मागे थवाइना को अदम कप्तुना अदम लैबदा आइगी मना कोंगसिदा अदम ताबसिदा आई तुम यादीनी मतै मना मुखाये इबुंगो वखंदो खरा फाथवो कंट्रोल खरा तौने नंगबो मीगी ममा मचा खक लैबा इमुंग तुगी करीसु लैतना नंग मीगी मचानुपी दुबु हाथोक पीख्रे मागी थवाइदुना अदुम निंगमतना खरा कप्पदी नंगबु वरौदुना तौबसु ओइरम्बा याइने हयेंग अमाइपा अमतानरगा मागी थवाइना अदुमना अहिंगदा कप्तनरबा करी तौसिगे हाइबदु ओइना तौरसिको तुमरोय मतमसे यामना थेंख्रे चलो नंगी कादा चंख्रो को अदुदगी टाइगरना खुदक्ता फोन तौदुना
ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯍꯥꯕꯤꯜꯗꯥꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯈ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯅ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯟꯖꯦꯜꯒ ꯇꯥꯕ꯭ꯔꯥ ꯍꯪꯕꯗ ꯑꯩꯈꯣꯏ ꯁꯤꯐꯥꯏꯁꯤꯡꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯅꯦ ꯎꯁꯨ ꯎꯗꯦꯅꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯥꯏꯒꯔꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯦ ꯇꯥꯆꯧ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯐꯕ ꯃꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒꯅꯦ ꯊꯋꯥꯏꯁꯦ ꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯃꯐꯝꯗ ꯈꯛꯇꯅꯦ ꯃꯥꯅ ꯇꯝꯅꯔꯤꯕ ꯑꯃꯗꯤ ꯀꯤꯍꯜꯂꯤꯕꯁꯦ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩꯅ ꯁꯨꯡꯀꯤꯁꯨ ꯀꯤꯗꯦ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯅꯀꯣ ꯑꯗꯨꯝ ꯀꯥꯞꯀꯅꯤꯀꯣ ꯅꯣꯡꯃ ꯋꯥ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯇꯥꯆꯧꯅ ꯐꯥꯅꯕ ꯈꯔ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯇꯥꯏꯒꯔꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ ꯁꯥꯟꯇꯤꯕꯂꯥ ꯍꯥꯏꯕꯤꯁꯦ ꯃꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒ ꯃꯥ ꯈꯛꯇꯪꯒ ꯂꯩꯕꯅꯦ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯥꯆꯧꯅ ꯃꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯁꯦ ꯍꯥꯏꯕꯗꯨꯗ ꯅꯣꯡꯃ ꯃꯈꯣꯏ ꯇꯥꯆꯧꯅ ꯃꯥꯗꯤ ꯆꯠꯄ ꯅꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯥꯏꯒꯔꯗ ꯃꯇꯦꯡ ꯈꯔ ꯄꯩꯁꯥ ꯈꯔ ꯄꯤꯔꯨꯁꯣ ꯍꯥꯏꯅ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯁꯥꯟꯇꯤꯕꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯦ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦ ꯇꯥꯏꯒꯔꯗꯣ ꯃꯥꯅ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯒꯤ ꯅꯃꯥꯗ ꯁꯥꯟꯇꯤꯕꯂꯥꯗꯣ ꯃꯈꯣꯏꯅꯤ ꯀꯣꯏꯅꯈ꯭ꯔꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯥꯏꯀꯟꯅꯔꯝꯂꯒ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯀꯌꯥꯗꯁꯨ ꯁꯥꯟꯇꯤꯕꯂꯥꯒꯤꯗꯃꯛꯇ ꯇꯥꯏꯒꯔꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈ꯭ꯔꯦ ꯅꯣꯡꯃ ꯁꯥꯟꯇꯤꯕꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯁꯦ ꯄ꯭रेग्नेंट ꯑꯣꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯕꯗ ꯇꯥꯏꯒꯔꯅ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯥꯏ ꯉꯥꯛꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯌꯦꯠꯅꯩꯌꯦ ꯁꯥꯟꯇꯤꯕꯂꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯃꯩꯗ ꯇꯥꯏꯒꯔꯅ ꯁꯥꯟꯇꯤꯕꯂꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯇꯥꯏꯒꯔꯅ ꯁꯥꯟꯇꯤꯕꯂꯥꯕꯨ ꯍꯥꯠꯂꯕꯁꯨ ꯃꯥꯒꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯁꯨ ꯐꯪꯗꯕꯅ ꯃꯥꯗꯣ ꯑꯗꯨꯝ ꯀꯦꯁꯇꯣ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯕꯦꯜꯗ ꯊꯣꯔꯛꯈ꯭ꯔꯕꯅꯦꯕ ꯁꯥꯟꯇꯤꯕꯂꯥꯒꯤ ꯊꯋꯥꯏꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯇꯥꯏꯒꯔ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯄ ꯑꯗꯨꯒ ꯑꯗꯨꯝ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯕꯁꯨ ꯇꯥꯏꯒꯔꯗꯤ ꯍꯦꯛ ꯍꯦꯛ ꯇꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯇꯥꯆꯧꯗ ꯁꯥꯎꯅ ꯍꯥꯏꯈꯤꯕꯗꯣ ꯃꯊꯪꯒꯥꯏ ꯅꯨꯃꯤꯠꯇ ꯇꯥꯏꯒꯔꯒꯤ ꯃꯌꯥꯝꯕꯗꯣ ꯃꯥꯒꯤꯗ ꯄꯤꯌꯥꯔꯣ ꯑꯣꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯗꯨꯗ ꯍꯥꯏꯌꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯇꯨꯔꯦꯟ ꯋꯥꯡꯕꯗꯅꯦ ꯏꯙꯧ ꯅꯧꯅ ꯀꯥꯏꯗꯣꯡꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯀ꯭ꯂꯥꯁ 8 ꯈꯛꯇꯪ ꯀꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯐꯥꯎꯔꯛꯈ꯭ꯔꯦ ꯃꯥꯒꯤꯗ ꯃꯤ ꯅꯨꯡꯇꯤꯒꯤ ꯃꯤ ꯌꯦꯡꯕ ꯂꯥꯛꯈ꯭ꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯍꯟꯁꯤꯔꯣ ꯍꯥꯏꯕꯗ MLAꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯒ ꯀꯔꯤ ꯊꯋꯥꯏꯗꯨꯅ ꯀꯔꯤ ꯄꯥꯝꯕ꯭ꯔꯥ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯇꯥꯏꯒꯔꯁꯦ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦꯅꯦ ꯍꯥꯏꯕꯗꯨꯗ ꯑꯣ ꯐꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥꯔꯣꯅ ꯃꯈꯣꯏꯒꯤ ꯃꯟꯗꯣꯟꯆꯥꯒ ꯏꯙꯧ ꯀꯥꯏꯗꯣꯡꯉꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯔꯒ MLAꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ MLAꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯥꯏꯒꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯇꯤꯟ ꯌꯣꯠꯈ꯭ꯔꯦ ꯃꯁꯛ ꯃꯇꯧꯗꯨꯗꯤ ꯏꯌꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯥꯟꯇꯤꯕꯂꯥꯗꯒꯤ ꯃꯥꯅꯕꯨ ꯈꯔ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯇꯥꯏꯒꯔꯅ ꯍꯔꯥꯎ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯁꯣꯐꯥ ꯑꯃꯣꯟꯕꯗꯨꯗ ꯐꯝꯍꯟꯗꯨꯅ ꯃꯥꯅꯁꯨꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯃꯤ ꯅꯣꯡ ꯂꯥꯛꯄꯗ ꯀꯌꯥ ꯊꯧꯁꯥꯗꯕ ꯃꯨꯛꯇꯨꯅ ꯑꯗꯨꯝ ꯊꯧꯁꯥꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤ ꯈꯟꯈ꯭ꯔꯕꯅꯣ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯉꯦ ꯃꯃꯤꯡ ꯀꯥꯁꯨ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯀꯥ ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯟꯆꯟ ꯀꯧꯋꯦ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯀꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯇꯥꯏꯒꯔꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯊꯃꯣꯏꯗꯈꯔ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯟꯗꯣꯟꯆꯥꯁꯨ ꯌꯥꯎꯕꯗꯨꯗ ꯃꯥ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯣ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯥꯏꯒꯔꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ
ꯌꯨꯝꯁꯤꯗ ꯊꯦꯡꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯀꯞꯄ ꯑꯃꯁꯨ ꯇꯥꯏꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯗꯣ ꯐꯅꯅꯕ ꯅꯪꯅ ꯈꯔ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈ꯭ꯔꯣ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯈꯔ ꯌꯦꯡꯈ꯭ꯔꯣꯅꯦꯀꯣ ꯃꯗꯨꯕꯨ ꯐꯔꯕꯗꯤꯀꯣ ꯏꯟꯗꯣꯝꯆꯥ ꯅꯪꯁꯨ ꯇꯥꯑꯣ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥꯗꯣ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯟꯗꯣꯝꯆꯥ ꯑꯗꯨꯁꯨ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯆꯟꯆꯟꯁꯨ ꯈꯔ ꯂꯩꯇꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯈꯔ ꯃꯈꯣꯏꯁꯨ ꯃꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯋꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯆꯟꯆꯟꯅ ꯃꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯏꯙꯧ ꯑꯗꯨꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯛꯑꯒ ꯃꯥꯅ ꯁꯦꯟꯃꯤꯠꯇꯣ ꯍꯨꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯅꯤꯡꯉꯝꯇꯅ ꯁꯤꯈꯤꯕ ꯑꯃꯒꯤ ꯊꯋꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯗꯣ ꯆꯠꯅꯅꯕ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯆꯠꯂꯣ ꯌꯥꯗ꯭ꯔꯦ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯒꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏꯅ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯃꯥꯏꯕꯤ ꯆꯟꯆꯟꯒꯤ ꯃꯊꯃꯣꯏꯗ ꯐꯥꯎꯔꯛꯈ꯭ꯔꯦ ꯋꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯥꯏꯒꯔꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯩ ꯃꯗꯨꯁꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯤꯔꯕꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯇꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯖꯟꯇ꯭ꯔ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯑꯃꯥꯏꯕꯤ ꯆꯟꯆꯟꯅ ꯄꯤꯗꯨꯅ ꯁꯤꯍꯟꯈ꯭ꯔꯕꯗ ꯃꯈꯣꯏ ꯍꯥꯟꯅꯅ ꯀꯤꯔꯝꯕ ꯑꯃꯗꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯕ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯏꯒꯔꯅ ꯑꯃꯥꯏꯕꯤ ꯆꯟꯆꯟꯒꯤ ꯌꯨꯝꯗ ꯃꯔꯛ ꯃꯔꯛꯇꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯁꯦꯟꯁꯨ ꯑꯗꯨꯝ ꯄꯤꯌꯦ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯆꯟꯆꯟꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ MLAꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯈꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯗꯣ ꯌꯥꯝꯅ ꯀꯤꯕꯅꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯁꯨ ꯀꯌꯥ ꯀꯟꯅ ꯅꯛꯁꯤꯟꯅꯒꯅꯣ ꯃꯍꯥꯛ ꯃꯤꯍꯥꯠꯄꯅꯦ ꯐꯠꯇꯕ ꯃꯤꯅꯦ ꯍꯥꯏꯅ ꯇꯥꯛꯑꯦ ꯇꯥꯏꯒꯔꯅ ꯆꯟꯆꯟꯗ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦ ꯆꯟꯆꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯀꯥ ꯀꯧꯕꯗꯣ ꯀꯧꯈ꯭ꯔꯅꯣ ꯗꯗꯥ ꯀꯧꯋꯣ ꯀꯀꯥ ꯀꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯀꯤꯄꯦꯗꯇꯣ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯀ꯭ꯔꯤꯟ ꯇꯆꯀꯤ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯕꯤꯒꯦꯀꯣ ꯍꯥꯏꯕꯗ ꯆꯟꯆꯟꯅ ꯌꯥꯗꯦ ꯂꯩꯕꯤꯒꯅꯣ ꯃꯃꯥ ꯈꯣꯏꯅ ꯃꯄꯥ ꯈꯣꯏꯅ ꯁꯥꯎꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯥꯆꯧꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝꯗꯨꯗꯗꯤ ꯇꯥꯏꯒꯔ ꯃꯇꯣꯝꯇ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯔꯣꯁꯇꯣ ꯅꯤꯡꯁꯤꯡꯂꯛꯈ꯭ꯔꯦ ꯃꯥꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯁꯦ ꯍꯥꯏꯅ ꯔꯣꯁꯁꯦ ꯀꯅꯥꯔꯥ ꯑꯗꯨꯒ ꯀꯔꯝꯅ ꯈꯪꯅꯈꯤꯕ꯭ꯔꯥ ꯇꯥꯏꯒꯔꯒ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥꯗ ꯑꯃꯨꯛ ꯂꯤꯖꯔꯛꯀꯦ ꯔꯣꯁꯇꯣ ꯇꯥꯏꯒꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯥꯏꯒꯔꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯂꯣꯟꯅ ꯁꯤꯟꯅꯩꯌꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯆꯟꯆꯟꯒꯤ ꯌꯨꯝꯗ ꯊꯥꯔꯛꯇꯨꯅ ꯃꯥꯕꯨ ꯀꯧꯕ ꯈꯨꯗꯛꯇ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯆꯟꯆꯟꯅꯁꯨ ꯃꯥꯒꯤ ꯃꯟꯗꯣꯟꯆꯥꯗ ꯄꯥꯎ ꯈꯨꯗꯛꯇ ꯍꯥꯏꯗꯨꯅ ꯑꯊꯨꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ MLAꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯇꯥꯏꯒꯔꯅ ꯃꯥ ꯃꯁꯥ ꯉꯝꯗꯕ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯀꯔꯤ ꯀꯔꯤ ꯄꯉꯥꯡꯇ ꯉꯥꯡꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯆꯟꯆꯟꯗ ꯌꯦꯡꯍꯜꯂꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟꯁꯨ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯒ ꯃꯥꯒꯤ ꯃꯟꯗꯣꯟꯆꯥꯗ ꯍꯥꯏꯌꯦ ꯏꯟꯗꯣꯝꯆꯥ ꯈꯣꯏ ꯉꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩ ꯃꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯟꯅꯖꯈꯤꯕꯅꯦ ꯀꯥ ꯇꯥꯏꯒꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯒ ꯔꯣꯁꯁꯨ ꯂꯩꯕꯗꯨꯗ ꯆꯟꯆꯟꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯨꯗꯕꯅꯦ ꯃꯟꯗꯣꯟꯆꯥꯗꯣ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯁꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯟꯆꯟꯗꯣ ꯃꯇꯣꯝꯇ ꯉꯥꯏꯈ꯭ꯔꯦ ꯇꯥꯏꯒꯔꯅ ꯍꯥꯏꯌꯦ ꯆꯟꯆꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯦ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯈ꯭ꯔꯦ ꯃꯤꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯨꯡꯍꯟꯈ꯭ꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯤꯡꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯆꯟꯆꯟꯅ ꯑꯩ ꯀꯟꯅ ꯂꯥꯎꯒꯅꯤꯀꯣ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯁꯨ ꯇꯥꯔꯣꯏꯌꯦ ꯂꯥꯛꯑꯣ ꯍꯥꯏꯅ
Chanchan gi makhuto pairaga phamungda amuk cho chinge tawbududa Chanchan na mabu khingin ille aduga haye aise idau kaidong bani ko ishwar gi machane aidi punsida yum panba yararoi yum palaroi haina lepkhrabani ko aingonda phataba thabak tawgano nang idau na soitana akan bachirak phangani ko haikre maduda khutakta tiger na ma ki show box tagi license gun revolver da puthoe aduga kak singlaga nang hat pasu yabane aise mamang su nang gumbi kaya hat khrabane la aina haibase in khrolaw aise nang bu pam panang ngawrabane haina singke tawbududa ma ki nongmai du pairaga makhoi ni kan inarakpaduda dang haibu makhol ama kap thokre amai bi Chanchan do long na hai thakre leimai da pup takre aduga makok tagi i duna ne pere tagi singchai bungum kap thokpado tiger gi mamit na sang na yeng duna laye adudagi nongmai makhon do tabada rosu aduga tiger gi mamana badu su sensilakre mai bi Chanchan do limai da ina pungang duna ta duna lairam badu ubada makhoi loina ngakre tiger na hai aina tawge hana tawbudi nate khra soikre haujikti aisu hingnaba police station da adum chatkrage na khoi ni sinangi nangi thokpa chena khro haina hairam laga magi gari thaudokuna police station da chen khre pungkhai mukki mutung dadi amai bi Chanchan gi mandom cha do la khibduda yum aduda toram liba mataw do loina khang thibadegi mana likai ta na na law khre adudagi makhoi leikai gi khun gi mi mayam haurak duna makhoi gi yum gi leramba pochai sing loina thugai khre aduga yum du su mai tha khre tiger ge mayam su khul aduda amakhana bolle pasu yararoi changak pasu yararoi haina khun gi miyam na wariak na khre tiger na jen da leiba matamda jen gi ka manung aduda yamna kiba pot kya su taw khre ado tiger dikhra kigandaba oibagi fawne numidang atheng bada hek makhoi gi manung da than ba blood to pungang laga igumna hek uba aduga phaglang singda kari no mayam ibane madugi marakta su amai bi Chanchan haina iduna leibado mangna amuk uye thawoina changchen duna yenglurabasu hekta leramte numit khara gi tungda Rose to jail manungda tiger unaba lake aduga makhoi ni wari sai Rose ai ngonda yamna ki halin khre magi thawai do aigi mitmang da hek ubane adubu mana ai bulaman khomning lamba yai adubu mana kallingai da semduna bibiram ba yantra se aina sungtha tha da badagi man ubai leidabane adu ai khoi gi poti kram da ukhre yeurak khrabra hangbada a maugi SP da panduna laye magi share pi drabdi pot thadorok loi haye tiger na amu haye yamna muknu hayo tiger kanano tiger gi mayam ba kanano haibse mkhoi loina khanglaba natra aina yenda leikhre haina usitaba tawgnu hayo loina chaigani yum imung manung loina tumna mangni hayo khra yadragana makhon khra hawallo magi thungal da ko aduga aisu phone macha amata paige yen manung da phone paiba yagadrane ei tumin leikhro yadaba leidabani ne yaba yamna leikhre ne yadaba su yamna leibani ne jailer do aduga lupa lising kun pikro mathang nangna lakpada phone macha ama yorokro natrabadi akhoi gi business se aina yen manungda khra kuina leikrabdi loina kai bata akhre ko matang sida Rose kanano haibado amuk takcharakke tiger gi mayambana botle pamatamda city manungda dukan chauna phamba mahajon mayang amadagi paisa lupa lak yang khai pukre madugi wahaudagi makhoi ni yamna khanakhre saunakre madudagi yamna usitaba tawgunu haina mayambagi damakta tiger na magi mi mari puraga mayang mahajon adugi manakta lakhraga makhongda nongmai maru ama kaplamkhre khudakta pawdo tabadagi saharigi police singa loina mafam koisinduna check tawrakre tiger amasung mahaki mamanaba adu su check tawba adu da soidana yawgadawre madudagi manak adwaida leiramba kala bazar tawbi ticket yonbi nupi aduda tiger na nongmai edo piye aduga masidang ngasigi se kanbiraba nangi riwat mana yamna chawna pigani ko haibada nupi aduna phare adudi horen check loiraba matungda asigi gali asida sanglakro 392 haina thaba
thong aduda kanna thilakro nangi khulai se adom phangani ko atubu manadi khara chaholo ko hairam laga chatkre chek su tawkhre ado ma MLA gi manaw nu pani masadagi su kri su yawram dabuda khara thuna adom thadok pirakre tiger na nupi aduna hairamba gali aduda lagtuna hairiba mafam aduda thong thilae ngasai gi nupi duna thong hangdora e aduga manungda changakro haina makhoi ni changre nupi duna mahaki nongmai do puthok piye aduga magi mana su kaya pigani hangbada yamna nungai khre nangi ming kri ga ubra hangbada ai gi ming di rose kawe ai so the ni ngol le haina khum khiye tiger na rose adu ding ngasi digi nang na ai gi mateng pang labani na nangi mana su sauna bigni haina mana lupa lising tara piye aduga mufam sida kari kari tawduna laibra hangbada rose na hai ai gi wari di yamna sangkhre adubu haujik ti ayuk nungthindana ai cinema ticket yonduna kala bazar tawbune numidang na customer mayam gi ning buthungna ba seba tawbune hotel gi contact leiraga sodum chatpane leitraga na ai gi khangna ba singi mafam asida ai adum ahin bkhoi gi seba tawraga leibune tiger na nang mafam asida leibasibo police na ga fadro nungai brane sida leibase haibada rosna makhoi gi so adum marak ta makhoi gi share pi ribani ne kari gumba kanda paisa piningai leitaba matamda makhoi gi seba oina tawraga adum kokna ba suya ribani ne adudagi tiger na oh rose ngasidagi nang sigi thabak singse loina tokhro ko yamna nungai na laikro aikoi gi ta chawdo haujik MLA oiribane magi manaw nu bane aise khangra nangi apamba sel loina aina bigani aduga mi mayam gi seba tawba tokhro ai khak ki seba tawro aduga business partner oina aikoi ni business su pundaba yadre ai gi thabak ka asunang na dum chen bi khro nangi share chauna phangani ko maduna saruk chama hena nangon du nungai gani MLA gi mi su oibani na nangon da kana amatana phaba pun musu ngamloi ko haina asumna tiger ga numitudagi rose ka khangna khibane somdana amuk idau kaidong labi amai bi sansan gi thawai aduna karamna laman khumsige haina adum khanduna laigre magi thawai na yen manungda lairiba tiger bu kihan khananduna mathwai launa bo honai adubu krisu changba ngamde mana hinglingai matamda piramba yantra aduna ma masana kariso haijinduna changba sungamdre tiger na su masada thoina ki daba mi oibanina chanchan gi thawai na upai leitana adum koi pai na laye lemna mangba yadraba idau kaidong khraba chanchan gi thawai aduna upai amana traga amai thirakpa matamda mahak pulaman khumnanaba tiger bu hatnanaba chanchan gi thawai aduna laktuna maga yamna luna loinariba tinariba rose ki hakchang da changkhre chanchan ki thawai na rose ki hakchang da changkhraba matungda rose na phone tawduna tiger gi mayam do madugi MLA do makhoi gi hek unabagi makhoi gi karbar gi maram da wari sanafam oiba aron ba mafam maduda kawe aduga wari sanaye maugi SP na magi aron ba mi khra tharakhre makhoi singado makhota khulai paiba ngaktane makhoi ga share kaya pigdaba haibagi matang da kanna yanade tiger gi suma gi tungan ba mot ama piye ado wari sanana ba chatkadawri bane maduda karigumba yanadaba thoklabade magi su license gan nongmai macha amatang di pibiyo kudong thiba nangani haibaduda MLA na su thajaraduna rosta mahaki manaw nupa na pairamba .3 gi nongmai license gan revolver macha ado pira madu puraga rosna mukhoi gi wari sanabagi mahutta jail da oina tiger unaba lakhre nungmai macha ado mahagi makhong gi khongup manung da lon na yebe jen gi jailer na suma kum sakhang bani na kanna check tawdre rosna su jailer adu da handna kesille lupa lising ani masung sigi cha thakro haina piram khre somdana tiger do ros lakpa ubudu da yamna harau khre makhoi gi business ki maramda makha ta na kari tawbra kari I paw lai khre haina mungonda gi paw hange tiger ngasidi nangi nungai pa paw kaya ama puraga lakhre ne kari suwa ganu ne ros tamune nungai pa paw du tamune yen manung da lai syam na wa khre aduga aina hat ki bachan do magi thawai na so ahing se ai sum tum hantre
ꯑꯗꯣ ꯑꯩꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯇꯨꯝꯃꯦ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯇꯨꯝꯍꯟꯗ꯭ꯔꯕꯁꯨ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯇꯨꯝꯕꯅꯦ ꯑꯩꯅ ꯇꯥꯏꯒꯔ ꯇꯥꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯁꯥꯟꯇꯤꯕꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯏꯙꯧ ꯀꯥꯏꯗꯣꯡꯂꯕꯤ ꯑꯃꯥꯏꯕꯤ ꯆꯟꯆꯟꯕꯨꯁꯨ ꯅꯪꯅ ꯍꯥꯠꯈ꯭ꯔꯦꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯪꯊꯣꯛꯄ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗꯁꯨ ꯍꯥꯠꯄ ꯄꯨꯡꯌꯥꯇ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯀꯦ ꯍꯥꯠꯀꯦ ꯍꯥꯏꯅ ꯑꯩꯁꯦ ꯂꯥꯛꯈ꯭ꯔꯕꯅꯦ ꯁꯤ ꯍꯥꯏꯔꯒ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯃꯈꯥꯗꯒꯤ ꯔꯤꯚꯣꯜꯚꯔꯗꯣ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯒꯔꯗ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ ꯀꯥꯞꯄꯦ ꯇꯥꯏꯒꯔꯗꯣ ꯈꯨꯗꯛꯇ ꯌꯦꯜꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯟꯗꯨꯅ ꯑꯗꯨꯝ ꯃꯈꯣꯡ ꯑꯗꯣ ꯀꯥꯎꯅ ꯑꯗꯨꯝ ꯁꯤꯗꯣꯛꯈ꯭ꯔꯦ ꯏꯙꯧ ꯀꯥꯏꯗꯣꯡꯗꯨꯅ ꯂꯥꯛꯈ꯭ꯔꯕꯤ ꯑꯃꯥꯏꯕꯤ ꯆꯟꯆꯟꯒꯤ ꯊꯋꯥꯏꯅ ꯔꯣꯁꯀꯤ ꯍꯛꯆꯥꯡꯗꯒꯤ ꯅꯣꯛꯅ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯕꯗ ꯔꯣꯁꯇꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯍꯥꯏꯊꯗꯨꯅ ꯇꯨꯈ꯭ꯔꯦ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕ ꯃꯌꯥꯝ ꯃꯃꯤꯠ ꯏꯊꯛ ꯊꯛꯅ ꯂꯩꯕꯗꯨꯗ ꯌꯦꯂꯔ ꯑꯃꯗꯤ ꯌꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯁꯟꯇ꯭ꯔꯤ ꯇꯥꯔꯝꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁꯁꯤꯡ ꯂꯣꯏ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯔꯣꯁꯕꯨ ꯐꯥꯏꯌꯦ ꯑꯗꯨꯒ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯂꯥꯏꯀꯟꯅꯩꯌꯦ ꯔꯣꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈ꯭ರೆ ꯀꯔꯤꯅꯣ ꯃꯤ ꯍꯥꯠꯇꯣꯛꯂꯒ ꯈꯪꯗꯕ ꯁꯥꯒꯅꯣ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯖꯦꯜꯗ ꯂꯩꯒꯗꯕꯅꯦ ꯍꯥꯏꯅ ꯁꯤꯐꯥꯏ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯈ꯭ರೆ ꯔꯣꯁꯇꯣ ꯃꯃꯤꯠꯇꯒꯤ ꯃꯤꯄꯤ ꯇꯥꯔꯛꯈ꯭ರೆ ꯃꯥ ꯉꯁꯤ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯍꯥꯏꯕꯁꯤ ꯃꯥ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤꯕꯂꯥꯒꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯆꯟꯆꯟꯒꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯇꯥꯏꯒꯔꯗꯣ ꯁꯤꯔꯦ MLAꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯥꯏꯒꯔ ꯁꯤꯔꯦ ꯅꯨꯄꯤ ꯑꯃꯅ ꯀꯥꯞꯂꯝꯈ꯭ꯔꯦ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯍꯔꯥꯎꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯈꯨꯟꯒꯤ ꯃꯌꯥꯝ ꯑꯗꯣ ꯇꯥꯏꯒꯔꯒꯤ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯕꯣꯠꯁꯨ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯃꯍꯥꯛ ꯆꯪꯂꯛꯄ ꯊꯤꯡꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯛꯄꯗꯒꯤ ꯃꯥꯁꯨ ꯌꯦꯟꯗ ꯂꯩꯈꯤꯌꯦ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯦ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯈ꯭ꯔꯣ ꯃꯌꯥꯝꯕꯨ ꯑꯃꯨꯛꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯦ